Paosing the Yumpham Maroiba Pau Kharab de Togeri, Hayeng Famgadouriba Dramatic Suba Manipur Legislative Assembly Session da Panggal Changyeng Yengnagadouri. Hayeng Famgadouriba Dramatic Suba Manipur Legislative Assembly ki Dramatic Suba Session Pathoktuna Assembly Secretariat na semjaba Yengnagadouri. Sitting ama khatang laigada banungju mifam asida NBN Lusingba Leihankhre mathakta opposition party oiriba Congress na thajadabagi motion pukatnaba yarpa loikhre haire. Amaromda opposition ki khongthang asi maithebinaba ruling party BJP nasu poram jatpa haukhre. Hayeng pangthokadurba nungju mifam asida business advisory committee na lepa calendar sitting amasung assembly secretary M Ramani na thokiba laikhrabane. Secretary na July 13 da thokiba provisional calendar of sitting ki matungina obituary reference presentation of business advisory committee report introduction of government bills government resolution amadi adai business ki Organization Marakta Opposition Congress ki maikidagi CLP ki lusingba o ibobina mubtawgada bathajadabagi motion ama MLA ke Megazandra amadi Joy Kisana mubtawgada bathajadabagi motion ama punna ani hanana assembly da khan laikhrabane atopa pau amadana laima pokmong containment zone laukthraba matungda Khun Thadoktuna Chatlubasing Mayumda Changhandana Chana-Thaknaba piraga Loutangsangda Leihankhre. Nambol Kendra gi manung chana leiba lema pupampi IC da punna Dr. Mari amasung staff nurse ama yauna miyoi manga positive oibedagi DC Bisnopunita arambam na containment zone oina laukthraba matung khulasi da mitop changbada komthoklamba adu essential service natana ate mitop amata changba Leihankhre isu ki apunba club ki thomi singna khulgi changkhamda drawback sa aduna ahing phawba mikupnom singna senaduna mitop changlak pathingbagi thabak sathaba haukhre khulasi ki lekai ki miyoi sing phawba amaga changba yana daba Janadana Sambal Khanakre, Leima Popampi, IC the Puba, Leima Popom Dagi, Dr. Ama Amadi staff nurse Ama Yauba, Marmna Dr. the Laying Salubani Ibakulgi musing to Langaki Mekidi order of Malakte Foba, Yum Dagi Mapal Tokandana Leihankhre, Imungi later Lyra Mating Oinaba Atopalam that Tabak Suba Salu musing Masamasagi Yum the Changhandana, Loutangsangda, Chana-Thaknaba Polam Sing Piragatongana Leihankhre. Paragasida, Lukhosei Zou Maral case, CBI Yengnagadouri Aiba, Poster Campaign Satare. Lukhosei Zou Maral Leitrabadi Thadokkadabani HTC HTC Sandel ki chairman oramba Lukhosei Zou Maral case CBI Sinau Haiba poster campaign Ningol Club Hairokna Leftana Chathare Marakas the Hill Tribal Council Morena drug case the Senariba Lukhosei Zou Maral Leitrabadi Atuba Matamna Thadokkadabani Aina Phongdokhre Ningol Club na sangchalak leb khongjang asi khangbiduna amadi miyam ki kholau tabituna wathogasi CBI de soidana senarkani haibki thajaba su thamle aire markasida ngasi Technopol district ki manung chanba border town Morhe Dalaiba Hill Tribal Council office da permission ko unabada council ke president Joseph Lukhosei na hai drug case kamari lena ADC Sandel ki hanagi chairman Lukhosei Zou Manipur police na phaduna ngasi phoba custody da leiriba asi kanaguma mi kharana atamna na thawai yoksin badungna tawi asida sunatna government amadi party kayana case asida khothingjenbagi mahong uriba asi tawbiganu Manipur da lupa crore kaya gi drug phagat pat laikhre maduga Lukhosei Zou gi drug ki case asiga manhan badi yaroi atai ga manhan na bohot nari basi HTC amadi moregi miyamna janingde bagna makata na hai Lukhosei Zou gi quarter dagi drug phangle araga maha kamari leine arabadi madu logi makada thikat piyo ngasi phabu senar be miyo sing phagat pangamdraga maha ki mathakta Maral Siri basi karigino aseng Maral phangdragade yariba makai atuba matamda mahak Thadokkadabani makata na kanagumba amatana case asida khuthinjalaktana basu khangadabani kanagumba amatana lobo kusira si tawroidabani amadi ikai khumnagadabani karigumba case asida mahaki Maral Leiramlaba amadi lale harigadi lakotpam thokpa action lokhachanu aduga Maral Leiti harigana logi matung ina Thadokkadabani case asisu athuba matamda loisinaba amadi kanagumba amatagi pressure da thaidok thajin tohanbikanu aina sumahakna government gi pungning singchenki Aroibada content sing asigi maruba pau khara asi pau damsari pa Manipur Local News YouTube channel amade Facebook page asidagi yangbir pa punamak pathagachari loina na channel asina adom ta kanarabadi subscribe like and share to ba kawi kun punamak pu amuk hanna thagachari